Ngasi September kitang Kungamapal Isingani Kunmarida All Manipur United Clubs Organization Amuko Pwede Lemeron Marapaibi Apunba Manipur Amadi All Manipur Women's Voluntary Association Amobhana Punna Pwede Press Conference Sama Sinjari Basi Ngarang September kitang Kunipanda Pwede Army Gi Women dan Saru Yabagi Mari pengamat tangkam di seluruh yang bisa kita, koi thawal tuan thawal ini dia lagi, kita na orang tu, koi kuki masa kamu tu berkena faraga, makoi manung lagi, ama thaduraga, ani ma, hujung thadurnya ni basigi, matang dah, Government of India na, lalu ibu thudang, asyik tu kimati Ningba kaingai wai Manipur gi miyam na iningai wai dia bisma ahaba thamjari ngarang si poinam thoi besing sei koni thoi thobal lesang jem awang lekai thoksom thoi besing sei guntaro thobal khekman maning lekai amadi niwamam tonsal adu be thobal khekman maning lekai makoi ohum si lekhen mandi gi jaga amadagi akoi kuki singna phara kuki gi mioi khana phara ga Mesti hostess itu thamki bani, madu ki manung dagi, hari ba, ni ngomong Johnson hari ba, kawan kemen maning lekai dagi, miwe sidi, Central Security Force ini kalle, juga ani medusu, akoi mayam na social media ni pangna bada, ngaki matungda, matam kali matungda, koi siapa ina, esku itu raga, imung de sinar kani hari bagi, thajana bangko thamda dana mayam singai dana bani, adubu. Madu ki ona tene bada hujik pawba ngasi press conference pangthok jariba September kitang Kungamapal gi apai nungthin pung ahum khare hel pot matam sibauda adu ma thadrok tre masi kari gi masi manungda kari thorang legi ngarang gi phag masi Government of India gi koi gi Ministry of Home ji padana khangna bani masi da makhoi gi mi ma India manungda India macha ma India gi da lei ba mi chingna phag masi do in thamma matamda Madu thado hanbang nam dabasi Government of India ki madik cha bane Union Home Minister Wibiriba Amit Shah gi khonje na mana wahi mana angang ani dugi mapunsi irai ne kan ngane irai ne thado kan ba adubu hauji phawba wafam amata thongdok tana leiba aduga Manipur gi security advisor weriba amadi DGP ne su magi lokhong thoba thodang da lawraga akoi gi thado tana leiba Nahani si Maitai ni si kannaba honada basi akoi nungai jade aduna karigumba akoi gi Maitai nahani si gi phattanungda thoba marai thida gadi akoi gi security advisor wariba Kuladip Singh DGP adagidi akoi gi Union Home Minister makoi ohumna dai ku gadabane aduna ngarang dagi ngasi bawa mi ohum chapman na samin nagaga chapman na phamin nagaga Tungan ba wafam kaya thola mi amabuna kalaga ani makandra tamba ba se ani mana adum hoses we thamba si masi marim suga za de leiba kamagi mi phar ga hoses we thamba ne haidi koi maduda khara thabak to bungam daba ade hatu ko tuna thabak to bungam daba fiek to bungam daba di ama maram sa chidina te Manipur manungda hojik maitai yut ani phari ba leiba kampu sing si na phara thambi bam bam sing si ma koi Central Security Force na question na leba pam ne aduna ngarang digi Assam Rifles gi tongan ba mayam ma comment mayam sum mayam na haidar pada ma koi mi do laurani haibina sing ba thorani moi kannaba honani thumne birani haibigi thajaba ama su piram bagumba ma mayam da ngarang koi social media ati kunajai adu ko hoju pawda kai ma thabam da lautre aduna hauji leiba masigi manungda mi yohum pharga Sab mana bamongda sab mana bapam thedi mi ohum bharga mi amabuna thadoraga mi ani mana thajal thamba aduga masigi manungda kari no makoi gi wapum khara demand khara tawega so haine ko madu koi khara tumde adugi matang tu dia kana mot bininde aduga koi na hajini gi di micham bharga government demand to bugi mong si koi kaya thenarte aduna masigi kana mama government official lama bharga to demand na tabina tawri ba mong se Government official lama, top ranking officer lama na kana mama faraga, magkoi bargain nama, CCO to government demand to boy target di madu
tongaba wafamani sidi micham aduga army equipment gi yongnaba mi ama chaminaruba mi phajala tambai basidi yamna sangwangba terrorism gi thawong ne asigumba terrorism gi thawong ama manipur lemai da chatharaba madusu central security forcing na leiba mafam dagi nakakaba within the radius of the 100 to 200 meters da leiba mi singuna marak da leiga aduma chathar leiba hoji hostage wen ju thamba aduga central security forcing ne su maite unit ji kara ya thamige haibu su ipong pong na khangaba aduga kandra leiba ise masik kari gino central security forcing ne su nataga union home minister oiba misana manipur gi irang ji sum lingdari sangdaraga thamba pami bra nataga kari oina tawri bano habisi akoi manipur miyam gi wang ne aduna ikoi gidi hoji phadala tamiba maitei na ani se masi mara ale taba misam oi bidina makoi ko hostage oina thambasu yaroi makoi phadalaga kari makhalam tagi bargain tongna bai badu tonga par line da masi mai lena dine lawi aduna makoi di makoi kallam hona matamda bharat sarkar na central security force na manipur gi oina security advisor oriba DGP ni na yamena dai lo godani aduga kampok pigi SP adagi di koi gi assam rifle gi makok thombasing hoji kok chung chenaraga masi serious way lo biraga koi mete yani si kandama suya ya ro ha mete yani si pasin ga thok tar gedi koi madu gi dai ta puna ma chakcha puna ma bharat sarkar na security advisor na DGP na amadi central security force le leiba koi da leiba manam leiba moine puga mani amadi makoi na koi halan mani makoi na masi plan to bani na koi na logjagani aduna yaragadi ngarang ama kalaga ni thaduan bai bedu ya masafotaba ya ka mong cha da unnecessary drama to bi sokri koi to bi gano aduga central security force in gasi adu ai sim bo bi ho thongna bi ho ba aduga makoi da okta akan ba okta bi na ba security advisor na DGP na mai mathau ta ba okta kin bi gadamni akan mai instruction bi daga mai tai ani do yam thuna kalaga mani mama pa da koi miyam da sinaga da mai madu na da gadi madu koi malamdam sida he na pam thongdo thon na bagi masatu central security force na bharat sarkar na security advisor na DGP na makoi thawai na chinbene habisi hai do maram lete maram di hai ba mi yani gi lepham khangaba hai ba mi kana hoji central security force na khangaba ne ba khangaba kari yu jibo dokthok tribano makoi gi maran kari no kuki gi micham mama sonda kana gumba maitei gi lok organization na phajla thamaga madu thado thajin ji exchange chongji hai bisna te sonda maitei gi side kuki gi micham miyam kana gumda phaba lete leikamina makoi gi exchange to gi wakon ko sil leite lawi aduna makoi rescue yam chuna to bodamani tawraga makoi gi imung mangu tek te gai sina gadabani natragadi madu maleba sida phatan da thorpa budi maki tai to amukasu makoi ne pugna ba wakon ja amukasu impesi ja koina pizarega madu koi thamjari madu gi mai leena koi press conference ji pangthok jamani adana assam rifle ngarang dagi na ngasi bawda tawriba adagi kampok gi SP na ngarang dagi ngasi bawda kari thabak tawri makoi kannaba rescue gi operation rescue tawna kari fanthadari hebado miyam da khanun gadamne duga yam thuna makoi kallaga koi miyam da manung da sinagadana ya amkasu haije